Man ama support tawnaraga porosity haiba potto political haiba potto politics haiba potto loina kaukthokpiraga pula punjanba machange maramdi karigino haiba matamda isagi phuruto mutkrakanda isai community do mutkrakanda kanana rasity tawdoino kanada rasi tawdoino aduna huji isagi phuruk kanma mathau tai isagi community kanma mathau tai isagi community do leitraga bo karigi rasity no karigi vote no karigi politics no karigi pham no karigi power no kaimta mawalo roi aduna kaimta dakale roi aigi journey gi part amoina ai huji kota da chachari taseng mamang da shu koigi Lucknow da masam ki constituency da defense minister koigi Rajnath Singh unazare duga taseng na koi wasing do thamjarame taseng na memorandum pisan bai sidi pani khangoi paroi khangoi taseng na koi wasi huji manipur da huji kai thoi weno haibase masamak ta minute manga do ju tara do shu seng bari do liraga akoi manipur gi manam da khangan ba do pamjai lok sabha gi speaker oriba koi Mr. Om Birla masamaki mayum ki masamaki constituency oriba kota da chacha bane taseng na masu koi gi maming lereba central leader mane aduna manipur da huji thoi ba ki aseng ba ground reality do khangan nabagidamagta masamak ka unazaraga manipur thoi singsi maramda thamning bagidamagta chachabane kaigino habdi akoina haidragadi kanana khangani ko kuki narco terrorist singsina gi maitai da kamai tawbiba sigum wari myam aseng wari myam se akoina haidragadi kanana khangani aduna thamanga chopna chatharak-labani aduna gi pandamdi agamba thakta makoida khangabra khangdribra haibase akoina check taw mathau tai aduda khangaktabagi thabak tawragana khangtragana akoi atopa step ama lokholakpa yai ladiba leaders myamna su rajniti gi don gi khenabasing amda thamdabida punjan minaraga aman ama support tawnaraga porosity haiba potto political haiba potto politics haiba potto loina kaukthokpiraga pula punjan ba machange isagi phuruto mutkrakanda isai community do mutkrakanda kanana rasity tawdoino kanada rasi tawdoino aduna huji isagi phuruk kanma mathau tai isagi community kanma mathau tai isagi community do leitraga bo karigi rasity no karigi vote no karigi politics no karigi pham no karigi power no kaimta mawalo roi aduna kaimta dakale roi isagi community isagi inat isagi phuruk che kanma mathau tai aduna angam thakta hotnari basida mayam pula punjan minasi aduga hojiki akoi common enemy oriba se amutang akoi puna thengnaminaraga amutang maru phukna muthatsi sida akoi gi level na ngamna haigani sida hairaga yaraktragana yaraktabai thaba ama tawtabani